Street vendors संगी मिफम JM Hall पांगथोनब थौरांगलिंगैदा पुलिस ना थिंगलुबदग इरांग थोखरे स्ट्रीट वेंडर मंगा पुलिस पर्सनल अहुम अमसुंग इम्फाल वेस्ट की असिस्टेंट कमिश्नर असोप नंखरे स्कूल की वजह सिंह तरे सुबह पे अथुबद पीद्रबदी काउंसिल ऑफ टीचर्स एसोसिएशन कोटाना सही बोर्ड अमसुंग काउंसिल लौबा क्लास 10 अमसुंग 12 की एग्जामिनेशन सिंह बॉयकॉट तौरगनी लाउथोखरे फेगोक्ता अमसुंग अमक्तानसु कॉलेज की ओजा सिंगदा 7 UGC पे अमसुंग रेगुलेशन 2018 इंप्लीमेंट तौ हाइदुना वाकत इंफम अमसुंग वाकत खोंगस सिंग सखरे कुमल लंपाक स्पोर्ट्स कॉम्प्लेक्स की मेन स्टेडियम द साबा मणिपुर की अहानबा फ्लड लाइट ngasi चीफ मिनिस्टर नोंगथोम बीरेन संगाखरे अहानबा आरके जोयचंद्र सिंह यूथ लीग 2020 सु चीफ मिनिस्टर हौदोखरे अमसुंग MLA खुमुक्सम जोयकिसन के संतंग मखादा ऑल मणिपुर फुटबॉल एसोसिएशन अम्पान सिद्धना तरहमदुई सुब मणिपुर स्टेट लीग ngasiदगी कुमल लंपाक आर्टिफिशियल टफ ग्राउंड दा सानबा हौखरे मैम खुरमजरी अदोनियमबिरी बसे इम्पैक्ट न्यूज नी आई तकलमम श्याम कनन हाउजे पुंजा सिफावगी मरब पाउसिंग मियाम द पिजरी स्ट्रीट वेंडर सिंगी ओइब मिफम इम्फाल म्युनिसिपल कॉर्पोरेशन दगी अयाब लौदुना JM हॉल दा पांगथोकनब थौरांगनिंगैदा पुलिस ना थिंगलुबदगी इरांग थोखरे इरांग अदुदा स्ट्रीट वेंडर फंबी मंगा पुलिस पर्सनल अहुम अमसुंग इम्फाल वेस्ट की असिस्टेंट कमिश्नर असोप नंखरे थौदोसिंग असे अयुक पुंग 9 मखाइरोम ताबा मतमदा थोखिबनी इम्पैक्ट न्यूज ना फम पाउदा स्ट्रीट वेंडर फंबी सिंगना JM हॉल दा मिफम फमननबा IMC दगी अयाब लौदुना मिफम पांगथोकनब थौरांगकी मिफम हौद्रिंगैदा पुलिस लाक्तुना मिफम अदु थिंगजिनबदगी स्ट्रीट वेंडर फंबी सिंगना JM हॉल ममांगदा फमदुना प्रोटेस्ट तौखी मफम अदुना मन पुलिस की अहेनब पर्सनल सिंग लाक्तुना स्ट्रीट वेंडर फंबी सिंगबु मफम अदुदगी तांथोखी तुंगदा स्ट्रीट वेंडर फंबी सिंगना कैथेल लाक्तुना मखोगी फमफम पिगदबनी हाइदुना इरांग हौरखी पुलिस ने इरांग अदु लाक्सनब होनबदा स्मोक बॉम्ब लंगसिंदुना नुपी सिंग अदु तानखाइखी पुलिस ने लंगबा स्मोक बॉम्ब अमा पुलिस तमना अमुक हन्ना लंगथोरपनी हाइबा नुपा अमसु पुलिस न फाजिनखी पुलिस ने नुपा अदु वफानब होनबदा स्ट्रीट वेंडर फंबी सिंगना नुपा अदु वफाब यारोई हाइदुना पुलिस का यान चाउना मुनरखे तुंगदा मफम अदु मन पुलिस के अहेनबा पर्सनल सिंग लाक्तुना इरांग अदु लाक्सिनखी इरांग अदु लाक्सिलब मतुंग स्ट्रीट वेंडर फंबी सिंगना IMC दा लाक्तुना IMC की कमिश्नर उननब होनखी थौदो असिग मरी लेना स्ट्रीट वेंडर फंबी स्ट्रीट वेंडर की एडवाइजर लाइश्रम मेमना हौजिक लरिबा स्ट्रीट वेंडर सिंगी फिबम मसिदा लेंगाक वारी सानदुना करम सोल्यूशन पुरप यागदगी हाइबदु खननबा मिफम मसि पांगथोकनब तौबनी लेंगाक असिन अथवा मतमदा मियंग संगदुना वारुसिन पुरकनब होनगदबनी लेंगा असिन सोलब कैथेल फंबी सिंगदा ओनसिंदुना लेबगी महुत्ता मापालमदगी संगलप मितोप सिंगना लंबीगी नाकल फमलिबा असिसु मियंग संगबियु हाइखी ऑफिसर मना ऑफिस की टाइमिंग कादना छुट्टी लौदना पुंग कुमरी सो लोलगा तौरगदी सिगुंबा मतिक चादब कमिश्नर से गवर्नमेंटना ऑथोरिटी ओइबा मौत की मंत्रीना अमदी चीफ मिनिस्टरना मियंग चंगबिरगा सिगुंबा मथौ मसक खंगदबा ऑफिसर सिंजे खुदक डिसमिस तौबियो हाइबगी खोलाउनी खोइना ngasi मफम सिदा ngaijari से अदुगा मसी गवर्नमेंट कनाना मसी पीरिबा ऑथोराइज तौर पीरिबा म्युनिसिपालिटी ना हाइरिबा इखोइगी कंपेंसेशन लाख अहुम से पीदरगदी मोय मथकता इखोइ तौबयाबा खोइ तौरानी मरमदि ngasi वाइरुबा मयाम से मोय हाना इन्फॉर्म पीदे यारे हाइरगा अमु मी तौरगेना वाइरुरा कांदे याररोय हाइबसे साना पोला आइ लेक्तबा लेबाकला आई नाइबा मिना आई थुगाइरा अगदी अखोइ करमाइने हिंगदौरिगे हुजि वाइ मयाम हौरा कांदा नुपा अमा लाई सी सिमता पाइबियो कईगी चे नोइ बुंग आइबा नोइगी दो याररोय हाइबेने ngसायुक तौगदबा पोतो ngasi नुंदिन नुंदांग वाइरमदा चे पोराइबा नंग नमिंग था कै नंग नथक्ता लिगेन छु तौरा हाइदगी चे दु पाइरा चेंगरी मणिपुर लेंगाना ओजा सिंगदा 7 पे पीबगी वाफम अथवा मतम दा थबक ओनथोक्त्रबदी कोताना सही सिगी बोर्ड अमसुंग काउंसिल लौबा क्लास 10 अमसुंग 12 की एग्जामिनेशन सिंग बॉयकॉट तौरगनी लाउथोखरे वाफम असि काउंसिल ऑफ टीचर्स एसोसिएशन कोताना सिंदना खोयाथोंग न लैबा ZDO की ऑफिस ममांगदा ओजा सिंगदा लेंगा असिना 7 पे पीदबगी मायोक्ता फमखिबा वाकन मिफम मदा लुप असि की कन्वेनर
CS Santakumar lauthokibani wakan mifam adu da Manipur gi tongan ba primary school junior high school amasung higher secondary school kaya gi oza singna saru yaki wakan mifam adu da CS Santakumar na makata na haikibada Manipur lengakna tongan ba department singi pe revision taudana 7 pe pinana ba thaurang tawrabasu oza singi dinga si fawba achumba pe revision taudan leiri lenga ki asiguma thong asina lenga asina oza singbu hanthana yengbiri haibadu mayek sengna takle maramasida oza singna masigi wakat informasi phambani haiki North Central Level State Punamukta 7 Pay in Toto Lona, Masikman of Skill Pigraga, Manipur Kaktan Tungan, Hantana Pibase, Manipur Gi Sarkar, Sina, Ozasimbu, Tasiang Hantana Yang have a film of Sequoin Ufange, Adana, Koi, Kotana Mang Tatan Gibu Hung at White Totana, Zel Borotoba, Maskor Estova, really hunger strike Toba Lonena. Pass unto that Amadi, Sibha Tarak of Taragadi, examination boycott over Kongang Bautan Gani. Pumbagi Punjok Tingra Port Aduda, Gomena Yabigra Port Adu, order in a Topi, a woman in the back way, and Lanit and Jasta, Amuk down not revision Chasak Taragadi, naturally Ojasing society and the Silla Batabani. Masida Tolba consequence, it will be borne by the government of Manipur. Not Nakalamoromda lenga ki school singda mahiroi laktaba masung examination da mahiroi nil salakpa matamda oza singi lup singna tumina leisilaga oza singi toloki matang khaktada oza singi lup singna hek thorak le haina miyam na ngangna diba sigi matang da impact news na hangbo hangda kota gi advisor ZR Rainbow High lenga ki school singda mahiroi lerektaba si lenga asina policy soibadagini oza singi oinadi matam punamakta kathokpaga loinana takpi tambidun lakli maramasina miyamna oza singu lana ubasi thadokpiu haiki सरकार स्कूल सेमगतनी फजाहनगनी है मचिंग दहारे ओजादा हायरे करिगुम मफम खरदना पिथान ले करिगुम मफम खरदना अनि हुम खक्तले चिन ददी जेंगसिनबा अदुगा थवा ओइना जेंगसिनबा मतलेत्रे अरुना सरकार स्कूल से सरकार न मखोंगना कौरगा तुहन बने अदुगा कनो ओजा सिंगना कौरगा तुहन बनते प्राइवेट की स्कूल जेंगगदी नुती की नवबगुम चाही की नवबगुम तवे सरकार की स्कूल जेंगगदी चाही की तुगदबगुम तवे कनाने सुचांग जारोय पामोय ममा मपासिंगनसु मखोयगी छात्री छात्रासिंग मचा मसुसिंगबु थादोकनिंगोय थाजिननिंगोय हाबिदि सरकार की स्कूल दी गवर्नमेंट स्कूल दी तुगदबगी ngaidन लेरे 7 UGC Pay and Regulations 2018 implement taw haiba wafam yauna tongan ba demand kaya galunena sit in protest amasung class boycott tawduna Manipur lenga ki college oza singna sangsiliba khongjang lenga na fulfill tawdri fawba hanba leitana sangsilagani haina thamnakli Federation of Government College Teachers Association Manipur Fegotana Sinduna Sangsilaki Bakongjang Sangisarkam Oina Ngasisu Makatana GPUmen College ta Wakani Famgi Kongjang Sangsunki Ngasi Sangsunki ba Wakani Famaduda Fegoktagi Vice President K Sanaton Saramanahai Fegoktagi Dimanasi Karigumada Lengangna Tabakto Ontorok Tabatarabadi Exam Fawada Saru Yadabgi Firib Laurak Pafawi Yai Maramasina, Ngalingai the Lenga college oza singi Kongjang si handoktuna normal academic activities the Amuhana Hanjilak Nabakidamakta Atubada Fegotagi Dima Lengakna cabinet approval piduna tabakto on top you haiki Narangsi Education Minister na siya Lauraga magi makar laiba Commissioner Directorate ki kangbu mayam si loina meeting ko buni madu aikoi yaw aikoi ge yana ba ma thamsi hayeng cabinet ta putoraga yana da ba leiraga di madu gi akai ba leini haibagi wakhal londu da aikoi ngarangsi meeting dawi Education Minister na kauri badi sai handu haibale aikoi na thengkhang ka yada handok khiba thajaba dagi yamna phajana thajaruraga tha ani muk tumina legi ba se masi pen da ba che si leibani na handakti aikoi handok pai wafam leite assurance amta leite until and unless na final approval pidraba adu oraboi lekoi handoi yam thuna madu lobiro final approval hek phangbaga khudak tu da ekoi sarkar se thagat baga loina na protest se koi handok jage hairame exam gi de koi hauji phaugi ne konjande si henjal agadi exam chu boycott torkane All Manipur College Teachers Association na 7B sanahalu haiba demand asiga loina tongan ba demand sing yimpham oiduna protest meeting ama pangthoktuna wakat khongsat satkre Protest meeting adu Manipur College ki multi-purpose hall da pangthokibani All Manipur College Teachers Association na taliba demand singa sida
marinabasingna mieng sangbidarbadi lakleba February tarani thoidagi siswak strike sangsilagani haina so ngasige protest meeting adu war flow kre tungda association asina taliba demand sing iba placard sing sijinaduna wakat concert satki loina na police ki kangbu amana wakat concert ngayak sat pahaurakpada thattuna makha tana salan kidre अमकताना थांगलिबा चार्टर ऑफ डिमांड 10 पॉइंट चार्टर ऑफ डिमांड सरकार की विलिंगनेस लई तौबदब होजी होजी बर्निंग ओइरबा 7 यूजीसी पे स्केल से हान इंप्लीमेंट तौरसी मसी की मतुंदा अतै अदर्स मापंदो मतंग फेसवार मेनर द तौरसी हाइबदा अखोइ सु याई वेक अहुंगी मतमदा अखोइ लोइसनजरगे हाइदना एश्योरेंस अमा गवर्नमेंट की अइबा मा पिरे अक्टोबर की तारीख 35 दा अमुक कौरे 2019 की नवंबर की अहुम मरी भौगी मनुंदा अखोइ implementation से तौजरगे कैबिनेट पुखलगा अयाब से लौरगे हाइदना अइबा अममुक एड्रेस तौरगा पीरे जनवरी के तारीख 13 सिदा रिमाइंडर पीदना जनवरी मंग लोइसन बिउ हाइबन जनवरी द लोइसनद्रगदी फेब्रुआरी 1 दगी कोई मास मोबिलाइजेशन की खोंजंग हाना सस्पेंड तौगिबदो कोई रिज्यूम तौरनी हाइबनी सरकारना तौरक्तरे अना तारीख 23 दगी दी कोई सीजबाक तौरगनी lenga ki driver sing da grade 3 ki grade पे पीबीनबा मसुंग वर्क चार्ज मास्टर रोल ड्राइवर सिंग रेगुलराइज तौबा यावना तालिब वकत अहुम लेंगाकना अथवा मतमदा थबक ओंथोक्त्रबदी ऑल मणिपुर गवर्नमेंट ड्राइवर्स एंड टेक्नीशियंस एसोसिएशन ना लेंगा की ड्राइवर सिंग थबक लेपगी खोंजंग संगसिलगनि हाइना लाउथोरकली हिरम सिंग मतंदा ngasi Manipur Press Club ta pangthokiba pawmis ngunabamada association asigi working president ki ibom san haikibada Manipur lengakna नोमद पुंग तरादगी तादना थबक तौरिबा ड्राइवर सिंगना कुमजाली सिंगनि तरा तरुक्तगी हौना तांदन लाकलिबा डिमांड सिंग असि फावबा थबक त ओंथोकपा लेत्रे लोइनना हिरमसिगी मतंगदा लेंगाकी मरिनबा चीफ सेक्रेटरी अमसुंग चीफ मिनिस्टर उननबा होनबदसु उनबगी मतम पीबीदना लेरिया मरमसिना एसोसिएशन असिना मखा ताबा खोंजंग सिंग असि संगसिनबा फिरेप लौरकपनि सो हाइकी सही कुनगी मनुंगदा अखोई ड्राइवर सिंगसी 3 टायर दा ऑनबिउ थांखांग अहुम थोकना अखोई की इंसेंटिव पीबिउ हाइबनी कोई सी चंगबा मतमदा ग्रेड 3 हाइरे ग्रुप सी हाइरे आदो ग्रुप सी की ग्रेड 3 की लेरिबा तोलो पे बेंसी लिसिंग मचामा पंद लेपमी आदो हौजी अनौबा तरेचुबा पे लाकपदा लिसिंग अनी दा ऑनगिबा यावरे ड्राइवर सिंगी 1900 सिदा अदुम थंबिरमे सोलिसिंग अमगा समापन मौद्रागा मापन गिदा थोकिबा ऑर्डर अमगी मतुंग इन्ना हाइरिबा वर्कशॉप मास्टर सिंग असे सही तरह रेगुलरली थबक तौब तारगदी हाइरिबा से ऑटोमेटिक रेगुलर ऑन गदबनी हाइदना ऑर्डर अम लेरमबदो मधु होजिफावबा इंप्लीमेंट तौबिदे अथुबा मतमदा फिरेप अम लौरगा मशीगी मखा ताबा खोंजंग अम चंगझनजरनी हाइ All India Association of Medical Social Work Professionals ki nimit nini sathagadaba tarerak suba annual national conference notice na ahan ba oina ngasidagi Imphal gi Regional Institute of Medical Sciences RIMS ki Jubilee Hall da hawdokre conference asi All India Association of Medical Social Work Professionals notice Jonas Sinduna RIMS ki Community Medicine Department amasung Jawaharlal Nehru Institute of Medical Sciences JNIMS ka khusam naraga pangthokpani Social Research in Healthcare haiba thimda pangthok liba conference asi hawdokpada RIMS ki director Professor A Santana Healthcare sector fagatna bkhona bada medical social work professionals singi chawrba thaudang lai haina phongdoki loinana conference asi ki matangda state asigi health sector fagat pada yama chawna kanaba pigani haiba ki thajaba so phongdoki conference asida Manipur ki mapandagi resource person amasung delegate chama hinmana saru yaduna healthcare sector da social research ki kanaba haiba sida amadi tongan ba hiram kayada khananagani A medical social worker plays a great role in restoring balance in a individual personal, family, social life in order to help that person maintain or recover his or her health or strengthen his or her ability to adapt, reintegrate into society. It is my firm belief that interaction and the sharing the information, ideas, and the new literature in the field of the medical social work during this conference will go a long way in the advancement of the profession.
State asida novel coronavirus tagi ngakthonabagi dawakta lengaki mainabasingna chapsaba thabak-sing laukhatuna leiri. Maram asina miyamna kai hena akiba pokpiganu haina Health Directorate ki Additional Director Dr. L.R.K. na phongnorakli. Wafam asil lamfienda laiba Directorate ki office ta pangthokiba pawmisnguna bamada haikibani. Dr. R.K. na makata na haikibada housing novel coronavirus lainaga mari lenna State Health Directorate na Jenims amasung Rims Hospital ga khusannaduna akan mawongda section thaurang kaya laukhatle. Hauji fawbada China, Bangkok amasung Singapore da leiruba mioi chama humudrani thoida nimit kunipani sangna surveillance chathari masigi manungda hena singnaba mioi taret ki e sample lauduna Pune da laiba NIV da thabada mioi mari gi result lakle mari asigi manungda ani amana negative oire aduga ani amana swine flu oiramle loinene state asigi novel coronavirus ase thengnanaba Jenims ki Department of Microbiology ki Associate Professor Dr. R.K. Manoj Kumar Bo Nodal Officer Waina Haftana Nimit Kudingi Ministry of Health and Family Welfare da report thari hainasu makhata ki. ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯗꯛ ꯍꯦꯛꯇ ꯇꯧꯕꯁꯨ ꯌꯥꯗꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯄꯤꯔꯤꯌꯦꯕꯀꯣ ꯑꯗꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣꯕꯨ anyone coming from Wuhan after 15th of January ꯁꯤꯃꯗꯤ compulsory test ꯇꯧꯔꯗꯕꯅꯦ number 2 दा anyone coming from the affected area with symptoms ko adu lergasu test tawna sini hojbawda hairisa adagi atopa mana corona virus na nare na confirm tawroba mi siga leminaru ba contact haidare ko sisu symptom lagadi sisu taw hayab adu hojibawdi khoida corona virus na leminaru ba mi si hojibawdi leitri aduga hoji yamna kano oibamna khoigi atopa countries dagi lakpa simadi tawreba adugai hoji mayamna nahanju Myanmar dagi lakpa adu tawa Myanmar yam kiyeb ko adubu aikhoi surveillance di tawri aduga masidi aikhoi government of India da piba kanda da government of India na low yate February tara da laibak sinba thungna pangthokadoriba National Deworming Day gi thauram Manipur gi oina hayeng Health Minister Langpok Lakpam Jayant Kumar haudokadori Amaromda Nimit asida sahi amadagi taramapan fawbagi manungda leiba Manipur gi angang lak tara henbada tin hidak asi pijagadori hiram asiga mari lenana ngasilam fel pat leiba Health Directorate pawmising unabada National Health Mission Manipur gi State Mission Director Ningthausam Geoffrina haikibada National Deworming Day gi thoramasi Manipur da haukiba kumjali suni tarataruk ki February tarataruk tagi haukibani Sayi sigi oina so February tarada chahi amadagi taramafan phawbagi manungda leiba angang singda tinhidak pijana ba pandam thamle loinana wadhoba singi oina February taratarate pijagani thaurang asigi damak marinaba singda training pang thoktana sem saba loire maramasina labdamasina leiba mama papa oiba singna sahi taramapan gi manungda leiba angang singbu school amadi angalwadi center singda pubiduna tinhidak pijabiu hainasu appeal tawrakli Ayengsi akoigi symbolic launch amo oina honorable minister here ki the high program se launch tawgani conference hall da aduga actual exercise na February ka tang tara da sathagadori bani masida exercise da kun target tawgadori basi 10.57 lakh angang sing sahi amadagi sahi tara mapen phawda leiba si target tawgadori bani haiba angang sing si akoigi school sing da leiba OBI private school OBI college sing da already admitted tawba kanu so OBI school da changriba akoi angawadi center sing da enroll tawga leiba angang sing OBI natraga school going AST oiraga angawadi center sangada angang sing oiraga da thaba hodriba mayam sing ta ka tawgadori exercise chawa maramna masigi damakta akoigi series of akoigi meetings series of workshops sinjakre district sing da su akoi silli loisilaklabani akoigi state ki thakta state coordination committee meeting tawre haiga state high meetings da involve tawgadori pa department sing education higher education akoigi social welfare ki adagi health department ki mayam si coordinate tawna kana gi role na kari oiga toribano kari da kari thamsi ke kari award pa kari mention ga da high meeting khana nabagi damak akoigi state coordination committee meeting sinjakre Tengnopal District ki manung sanba Model 5 khulgi singmai da tharamba popi pami kaya District Administration Tengnopal District Police amasung nap ki apun bakangbu na mang taan kre Tengnopal ki ASP TS Bikramjit Singh nap ki ASP W Basu na lusing bakangbu asina Model 5 khulda paktak na popi thare haiba paw fangwadagi mafamadu da sangduna yengsun ki khuladu gi singmai amada ekar Yankai Maridom Park Sound of Poppy Pambi Gilay Sarpamasung Mahi Panba Tengnabadagi Poppy Pambi Singado Kantatuna Masung Yantatuna Manganta and Kibani.
Manipur da lairiba mahi masing hairaba nahasingbu malemgi sakut lamjel da yaugduna state asibu anoba mayon amada puraknabagi da panamda a promise amasung Ignite Club Manipur na sinduna malim gi thaki workshop ama February 13 ta pangthokadori workshop asiga mari lenana ngasinongtal uripok ta leiba a promise ko office ta pawmis unabada Ignite Club ki founder ngathem singlemana haikibada lamdam asigi naha sing asi mahima sing tambaloreba matungda thabak fangdabagi awaba kaya thengnari masigi lamjing lamtak nanaba leitabagi saruk amani asigumba sing asi Kokhanduna malim gi miyamga thengnanaba ngamnanaba madi sakwat thaurang da saru yaba ngamnanaba workshop asi pangthokadabani haiki loinana hariba workshop asi Manipur yauna mapalam da lakpa intellectual kayana saru yaduna tongan behiram singda wanganga dauri Ignite Club amasung A Promise punminaraga handakse akoigi new hope and new objective and new inspiration amaga loinana Manipur da lairiba naha singsi sigi khalaga akoina sigi program asi haudokchabani amasung akoi asigi program asi maruoina akoigi Manipur da highly successful oiraba amasung India dagi Hyderabad dagi world recognized oiraba yam inspirational oiba resource person mayam pullaga sinjabani aduga silibasi program asi su akoigi high resource person asina tasengna thamoinung dagi kainoma awonba Manipur asi haibagi wakhalon sida changminaraga akoina si haudokchabani Kansipur da laiba Premier English Academy da class 9 khakta tamliba Ningthauzam Baldip Kauba Mahiroi amana Manipuri londa kaman tauba yaba robotic ka sabagi damakta mapu puning thawatpu oina school asigi authority na Mahiroi asibu taramna okre taramna opagi tharamado school asigi campus da school asigi founder Huidrom Mathang Oza Singh amasung Mahiroi Singh imung manunggi miyoi sing yaungna pangthoki Masagi sahi tarahumdoi khakta ngairiba Mahiroi asi singjamai kha naurem lekai dagi Ningthauzam Kisna masung Ningthauzam Ongbi Nevitita gi masanupa ahne Mahiroi asi yamna piklingi matamdagi science and technology gi thawai yauduna lakpaduna mahakna sahi taramathoi surapada business amadi corporate ki website kayasu sakri hairi loinana e thabak koba online job searching application amasu sakre atubada Manipur sangai gas news application ko amasu launch tawnana bahonari Mahiroi asina makata na artificial intelligence kita khut thingjin bagi apa amasu lai haina fongdorokli YouTube Google da yumda leba applications singje kono voice command loina ma on off tawa na chingba yengba awdagi Google da moigi kono artificial intelligence ki maramda sum yengba do awdagi sigi je hana kono try tawoina semgena hala sema maiteron gi language da command tawa voice control karama pothokasi thodona yam encouraging way in addition yam thaganingai way aduga magi tungi punsida asidigi henwa tongan ba mayama puthoga mai punsida yamna maming chatpa yamna mo pibam taba amo henni magi achievement asina schooling ngangsingda afaba kanava educationally scientifically yam kudong sabam purakani aina asa tawje Haukiba January 15 da Thawbal Municipal Council gi sia person oidiba T Siamo gi mathakta thangalakpa no confidence motion gi pakumda T Siamo maithire mapu khudakta lawthoklaga vice sia person A ke Sanatomba da sia person gi SARS PU haiba Manipur lenga ki mahut ke under secretary na January 13 ta thokiba order adu Manipur High Court na January 13 de takiba order amana Kaktatlaga, T.S. Siamo Amuhana, Council Sigi Sia person Oinaba, Kangan Kre. Hiramasigi Matang Sinungtil Thawbal Municipal Council ke conference holder, Pang Topa Pangmis Munabama the Mahakpo, Sawapa Councillor Singlasar Yaki. Panbayabadi Manipur High Court na Pirakpa, Jasmine Gimatungina, Thawbal Municipal Council gi Executive Officer, Hawaibam Pradip Kumar na February Mangada, Odara Mathokta na Haukiba, January 15 da pangthokiba Siamo gi mathakta thangalapa no confidence motion aduda T Siamo mai pakle maramaduna council asigi sia person T Siamo na aduma oiragani haina anobo order ama thokle haiki Dani Hotels and Resort Private Limited ki ahanba venture Hotel Dani Continental ngasi Deputy Chief Minister Yimnam Joykumar na hangdokre State asida afaba hotel ki demand hengalakliba asida Dani Hotels and Resorts Private Limited ki Director Vincent Koizam gi miyang makhada anoba matamga chunaba hotel ama
hangba si thagatningai ni haina Deputy Chief Minister na Fongdokre Thau ground opposite Thamuiban Maisnam Laikai da nauna hangba Hotel Dani Continental bu asamba thoram amaga loinana Deputy Chief Minister Yumnam Joykumar na maikom hangdoki thoramadu da Manipur Lengak amasung Police Department gi makok thongba official kayana saru yaki loinana Deputy Chief Minister Yumnam Joykumar na Fongdoki bada Housing Fabagi Oina, State Asida Upper Matanga Chunaba, Mapanda Lak Pamio Sing na Pamgadaba, Hotel Gimasing Yam Watli. Dani Hotels and Resort Private Limited Ki, Ming Makada, Ahan ba Vencer Wenangasi Hangliba, Hotel Dani Continental Asi, Yam Afa Kong Tangni, Hotel Asida, Piriba, Kodong Saba Singasi Yanglaga, Hotel Asi, State Asigi, Top Hotel Ama Oregani Haina, Deputy Chief Minister na Fongdoki. Ngasigi Thoromad Sariyaki ba, Dani Hotels and Resorts Private Limited Ki Director, Vincent Koizam na Haikibada, Hotel Dani Continental Asi, Mumbai de West Oba, Kenwill Design Associates na Architects amasung design tawbani multi cuisine restaurant laiba hotel asida punna ka kuntra mga laiduna customers sing na tongan ba haraw mathel hauraba mathel lukoi kayasu fangan gani haina director na Fongdoki. Hotel available in Manipur do not provide type of facilities which people coming from outside aspire for. I've seen all the hotels, lots of my friends, my party president and others, important people come and all these things, and that they have stayed in all the hotels. That's why I made it a point to see the rooms, and also I made it a point to see what the suites is going to be like. And I must say that probably as of right now, once this hotel is open, this will be the top hotel in Manipur. People coming from outside, there will be lots of people coming on for business purpose, and for many others, they want to have their stay in a safe and secure place and where basic comforts which they have been getting at other metropolitan cities, etc., are also available here. I must say that whatever facilities that is going to be provided, this is second to none existing elsewhere. Imphal West District ki Lamphel Police Station Konba Tera Lukram Nerak Part 3 da hand grenade bomb mo pakai kre thodo asi ngarang numidang pung tara makai taba matamda lerak adu da leiba kundrapam sarat apop lai kidraba manegi yum gi thongal da thokibani Impact News ta phama pauda sakhangdaba singna hand grenade bomb adu langsinduna pokai lambani hairi thodo adu da asopan yahudrabasu Thongal gi sekpal amadi yumgi mingselda bomb mase na panbagi mafam kaya leramki thodo asigi matang da Lamphel police na case ama lakhot khre so hairi Nakalamuram na ngarang numidang Imphal West District Lamphel Police Station na kuan batera lokram derek Part 3 da sakang da basingna yumlakta bomb langsinna pokai lambagi thawongbo yanin da ba Fongdok na laikai adugi miyamna wakan ifam fam kre Wakani famadu da saru yaki bi kundrapam nandarani na hai mi kung nataba mafam sing da bom lang sinduna aki akang thogan magi thawong asi matung da tawbigano bom asi kanana karigi damakta lang silam libano hai badu miyam khangna athuba matam da sengdok pina wahai ki isam samna ai di sing sa khajik tang yolaga imung asi aina puraga leijabani ai isa su tha ahumuk suraga naraga hidak saraga kapaga leiribani singligi kari sarugi nadana karmai tawdana asu wana ana ayeksu oiriba aina su pujeriba imung sidai sen thokpa su amata yaudaba imung sida karamba ground da karamba miyoina kari nungai tabagi damakta asugumba sathiba thong ase tawbiramno matungda asugumba thong ase tawbidana ba aina media gi thongda isana khoramjari Unad Bharat Abhiyan for participating institution haiba hiramda nomagi oiba orientation workshop Lamphel Pat laiba National Institute of Technology ki conference hall da pangthokre ngasagi workshop asagi hiramasi Manipur lengak na haudokiba go to village program ga mari leina handuna khungang saukhatnaba honaba sangi haina Imphal West DC and Pravina Fongdokre Thoramadu da athoiba mitunglel oigi warul pireduna DC Pravina Inkumzalis ni taramari da haudokiba scheme asigi makhada NIT Manipur na so achoba thaudang laudana khunai gi sakhot thaurang da chauna mayong yahaningi
हिरम कयादा सोथदुना लेरिबा खुंगंग सिंहबो साखननबा होनबदा डिस्ट्रिक्ट एडमिनिस्ट्रेशन गी माइकैदगिसु पांगबा याबा मतेंग पांगनी हाइना सुमांगना फोंगदोखि ngasiga thoromaduda NIT Manipur gi director Professor Gautam Sutradhar su sarviyaki. In Manipur, we have been conducting a program called Go to Village, and it was conducted from last year, and then Government Manipur just decided to continue this year too with a new vigor. And then in last year's experience, the kind of response that we got from the villagers was tremendous, and this time decided to do it, sort of second round kind of thing. So this time will be done with a greater intensity. Nambol Kaithel Dangarang Pangto Kebamiam is Sakwa Taurangi Mifamda, Nambol Municipal Council na Police the Lana Pau Pisilaga, Upon Bapikiba, Libok Tibani Haina, Development and Protection United Voluntary Organization na Fongdurakli. Nambol Kaithel the Labor Organization Sig Office the Paumis Napigani Paumising Unabada Organization Sigi. Secretary T.S. Lamzing Bana, Mifamadu, Nambol Bazayauna, Municipal Council na Kuanaba Mafam Singda, Kaitel Family Imai Will Singi, Sakwat Tauranga, Marilena Pangtopani, Mifamadubu, Nambol Municipal Council na Lana Pau Pisinduna, Upon Mapiki Bagi Maram, Kangal Kadabani Haiki, Nakalamarumda, Lamzing Bana Makata na Council Asina, Maung Maril Naidana, Street Vendor Singdagi, Mai Thana Naba, Luinana, Numidang Port Sangba Singdagi, Selong Naba, Honrib Asigi Maram Dasu, Maram Supika Dabani Haiki. Mana masing khara lupa yang kai sama sina na ba yon je wala ko do tar lupa tara khome council sina khogi miam gi thadar ko pesa sing si mis is to gi khoi da wakat mayam lae hoji mang da uriba khogi 14 finance commission gi khogi city bus parking da sariba public toilet se lupa lakh time thoi gi sanction ni hai adu bu masigi matak ta moina council gi lupa lakh tare ha ba lakh tram panchi khoi sinres lady ba pm siga atu gi matik Kenare, Government Minister, Mahut Minister, Mahut Director, DC, SDO, address Dr. Organi. Universal Peace and Love Haiba Timda Cultural Holiday Camp Menitko Menitron Siamen, Dr. Radhisyam Yumnamna, Serogi, Universal Home the Haudokre. Universal Friendship Organization UFO and Sin February Taraf Haba Satagadori Bakem Adobo Haudokladuna, Dr. Radhisyam Yumnamna Hai, Furup Ama, Saukat Pahaiba Si, Isai Sagi Yamna Makapoli. Isagi culture amadi tradition ngakna salaba matamda furup adubu saukhatpa purakadori bani haiki kemadu da Manipur ge tongan ba mafam singda leiba UFO gi battalion kuntra tarukta gi lakpa masing yamlaba member singna saru yari khana birakanda Manipur gi tongan phanda leiba umanglai myam ade koi sangsing senggatpada koi khana rakanda lobu ya mateng lo kanda ko seminaba isagi sani pantang do habru sum koi ningon de sum leida sa ko mahutta isa putopa ko sa ta ko wero adagi ohi mayam ama hojita yamna koi market u phangjalakre ama pandi model nu sulako ko singna ko mo silako male niyagi de masipon makse koi yo member singna degi horokanda semilon phaganaba adagi koi suguno culture le nami post ma jo en ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯍꯧꯔꯛꯈꯤꯕꯒꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯀꯅꯥꯒꯤ ꯁꯨꯊꯥꯡꯅꯣ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯩꯈꯣꯏ ꯂꯣꯏꯅꯔꯛꯈꯤꯒꯦ ꯀꯔꯝꯕ ꯐꯤꯖꯦꯠ ꯆꯥꯛꯆꯠ ꯁꯦꯠꯂꯛꯏ ꯆꯥꯔꯛꯏ ꯃꯤꯉꯣꯟꯗ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯩ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯔꯛꯏ ꯃꯔꯨꯞ ꯃꯄꯥꯡꯅ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯔꯛꯏ ꯑꯇꯤꯊꯤ ꯑꯃ ꯂꯥꯛꯄꯗ ꯀꯔꯝꯍꯥꯏꯅ ꯁꯦꯕꯥ ꯇꯧꯅꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯆꯥꯎꯈꯠꯄꯁꯦ ꯑꯩ ꯀꯜꯆꯔꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ Sustainable Agribusiness Development ki matangda Farmer Producers Program amangasi usiwa Lerek Achoba Community Hall da pangthokre Toromado Iramdam United Food Producer Company Limited na usiwa Gram Panchayat amasung Impact usiwa Lerek Achoba ga kusamnaduna pangthokibani Toromado da Managing Director Iramdam United Food Producer Co Limited ki Managing Director Salam Hemantanahai Laumi Singna Matsoi Masui Labagi Mahuta Punsinaduna Punna Honaminaba Matau Tai Aikogi Potok Aikoni Lepsa Mamalda Yonjaduna Semilon Fagatnabagidamakta Laumi Sing Punsinama Matau Tari Haiki
Sursampur ki Tangwell JB School da nomagi oiba free eye screening kema mapang thokre kema do Siza Eye Care Foundation na NPCB NICM amasung YVA Haupi Block Sursampur ga khusan aduna pangthokpani kema do da mioi chanimanga eye sekaf tauki cataracts laiba mioi taret Siza Eye Care Foundation da makha taba lying sanaba pukre Kaksing district ta tha sagi tang tara mari dagi haugadori ba council of higher secondary education Manipur na loba mailana pangthokkodori examination gi damakta CRPC ge section cha Manipur mari ge makhada mioi manga dagi hena punbada athingma thamkhre district magistrate kaksing na thokpa order magi matungina exam haubu numit tagi exam luidri fawba numit khudingi ayuk pum ma pandagi numidang wairam pung bari fawba athingba silaigani suhairi Likla Bakery ki anoba exclusive outlet ama ngasi Lalambung Rims Rota hangdokre exclusive outlet hangdok ki tharamadu Likla Bakery na sinna pangthokibani naungna hangdok liba exclusive outlet asina Likla Bakery na puthokpa makhal makha kayagi chana thangaba food items sing suna miyamda phanggadori Additional Food Safety Commissioner Oriba Health Director Dr. Kirazona Lamdamasida Novel Coronavirus Sandoroktanaba China, Myanmar among Southeast Asia countries singdagi packaged food items sing pusilakpa yararoi haire Health Services dagi thadorokpa notification amagi matung ina kanagumana Central Licensing Authority ki Food Safety and Standards Licensing and Registration of Food Business Regulation 2011 na piriba provision matung ina import license yaudana pot pusilapa yaroi hairi Sursampur district ta thokiba lambi ki accident namada soklaba mioi mapan Sursampur sector Assam Rifles ki Aina Battalion ki medical unit na kanmangam kre impact news na phamba pauda ngase yok pung manga makhai taba matamda parvung dagi Sursanpur tamna lakpa bolero ama lokta thaudaduna accident thokibani hairi pawod hek phangbaga Assam Rifles ki medical officer amazna lusingba amana lusingba kangbu amana lok aduda soktuna leramba mi mapan gi kanmangam kibani hairi Lamdamasi ki tongan ba mafam singdagi nupi kunma thoi National Integration Tour gi damak state asi thadokre numitara mari ge khongset asi mapan suba sector Assam Rifles ki Kaithil Manbi Battalion na operation Sadbhavana gi makha da sinbani nupi kunma thoi gi kangbu adu Kaithil Manbi Battalion dagi mapan suba sector Assam Rifles ki Colonel na lamtha ki khongset asi da saru yari bi nupi kunma thoi asina Taj Mahal Agra Fort yauna tongan ba mafam singda koirugani hairi Housing ngasi no magi obasana bagi pau Khuman Lampak Sports Complex ki main stadium da saba Manipur ki ahanba floodlight ngasi Chief Minister Nongthom Ambire na sanga kre loinana Manipur ki sanarui sing yokhana bagi pandam da Manipur ki Chief Minister oiramba da natana Union Sports Minister oiramba laikhidraba RK Joychandra Singha ki mingda ahanba RK Joychandra Singh Youth League 2020 su Chief Minister Ambire na hawdokre Youth League ado Chief Minister N. Biren amasong Manipur Legislative Assembly Speaker Y. Kem San yauna lengak paibada yauriba Manipur ki Minister amasong MLA sing na punsilaga siamba Chief Minister 11 team amasong Chief Secretaries 11 team ani ki marakta friendly match amasong sanaduna hawdoki match adugi ahan mahafta Speaker Yumnam Kem San pirapa pass amade Chief Minister Nongthom Biren na Golda Kausinduna Chief Ministers 11 ahan basko sanki football sanaroi am oina haurakiba Chief Minister N. Biren na sankiba goal match adu yenga na batin kiba miyamna harau tayamna fongdong ki match adu ki half matungda Chief Secretaries 11 gi maikaidagi Education Department ki Joint Secretary Oriba Nandakumar na Panjala masanduna match adu draw satki loina ngasi dagi hauriba Manipur ki ahanba RK Joychandra Singh Youth League 2020 asida Pune Football Club taramathone saru yari All Manipur Football Association ampagi mi makada satagadori balik asigi ngasi ahoba numita Classic Football Academy amasung Hiyai Football Academy ani ke marakta lamba taunagani
Internationally tawna mayam si loina flood light ka ri nungdang da climate change ka mai le na sana ra kisi kuire but akoi manipur da sigi facilities amat leita ba ma sigi dream si aina when I was in charge of sports kanna khanara ga tawjaram bane ado matam da hoi khudong sa da ba gi ngam khidre ado ngasi di ishorna janbi dana khoina prajamiya manipur gi sana roi sing da athletic tawriba kangbu da football tawriba kangbu da hockey tawriba kangbu da masigi amakak pibu ngam base masai manipur gi miyam thagali miyam mateng dagi ngam manena lawi aduna practice phajana tawira kanda manipur se khoi gi powerhouse of sports India gi masi amohena khoi gi amna level amada international level da se balana ngasi Scotland magi Ranger club ta ga yawsi India the first of is kind India ta gi ahan man Taram tu suba Manipur State Lake nga sidagi Khoman Lampak Artificial Turf Ground sana bahukre MLA Kumuksam Zoe Kisangi Sentang Makhada All Manipur Football Association senduna nga sidagi pangthok pahukiba Football League asigi haudobugi asamba thawramaduda Manipur ge ex-deputy minister Gai Khangam Manipur Assembly ex-speaker Tis Lokesh Swamadi ex-minister Didi Thaisi amasung Mohammed Abdul Nasir galonina Football League asigi dona oiriba Thangben Assembly constituency ki MLA case Zoe Kishan amasung All Manipur Football Association ki president M Ratan Kumar na saruyaki Football League tournament asigi ngasi ahan masana ki balikta YUFC Yarakhoki Sanaroi Warsui Paina Match asigi marifutare suba minute san ki amatangari ba panjal aduna Sagolbal United pa panjal ama sinoda maiti ba piki ngasidagi sataba haukiba football league asida Manipur ke tongan ba mafam singdagi lakpa football team taramanga sar yari thasagi mapan sanagadaba anisuba likta klasa kaino amasung Nisa Thangmai banga ahum suba liktana DM Rao Sekmay amasung Trao FC Kwakaitil anina lamba tongnaragani Youth Integration Club YIC na senduna ahanba Haisnam Nilakaman Movie Memorial under 40 kg for a side football tournament ngasidagi chanake ba match da UTLWO Uripok Tauramam Laikaina UKCCL Oinam Panjal Manga Anida Mighty ba pikre ngasi sanaki ba anisuma match na ASDC Samurauna HLFC Hodam Leda Panjal Ahum Amada Mighty ba piki ngasi sanaki ba aroba match na Arvin FC Yumnam Lekaina Golden FC Palace Compound bu Panjal Marisino the Mighty ba piki tournament sig ahan ba quarter final match tha sagani panda YIC Kaisam Thong Longzam Maning Lekay amasung LKYDA Lifeam Kunau anina ahan ba match sanagani anisiba quarter final dana Real FC Top Sipai amasung All FC Uripok Sorbon Tingel anina lamat tawgani tha sagi mapanda ahum siba quarter final da UTLWO Uripok Taramam Lekay amasung Thoiba FC anigi marakta sanagani nimit asimakta da mari suba quarter final match da IPMSC Irom Pukrima Palamasung UKCCL Oinam anigi marakta lambat taunagani Fit India movement promote tawba oina friendly football match ama sanakre football match adu Pangal Tabi Youth Club amasung Assam Rifles anigi marakta sanakibani Kunipan suba sector Assam Rifles Kaksing Battalion sinduna pangthoki batarum adugi manung sanna haksang fanalaina bagi matangda miyamda awareness supiki Anisuba MNCA under 16 boys Ras Ningthau Memorial Cricket Trophy da Crow Kamnam Kaitel amasung YUCC Kwa Kaitel ani mai pakre Manipur Cricket Association imi makada satarliba cricket tournament asigi ngasi Model Higher Secondary School amasung Oriental College ki sanabung da sanakiba kunsuba match da tos ngam kiba Blue Hawk Khuraina tos ngamduna fielding hana sanakiba warip lauki match asigi ahan ba betting sanakiba Crow Kamnam Kaitelna match ki apiba over kuntrada wicket nipan turaga run sani home full lauki match asigi ani suba betting sana ke Blue Hawk Khuraina match ki apiba over kuntra yaudana over tara hom doga ball anida wicket tara mak turaga run yakai mapan kak lauduna match asi run sani amada mighty banangki match asigi man of the match na Crow Kamnam lera kaithelgi Crow Kamnam kaithelna run marputari namasung wicket manga loba ngamkiba all rounder and Nikhil Nataki. Satarliba cricket tournament is ngasi Luang Popo cricket stand na sana ki tournament sige kun mathoy subalik match tana.
toss ngamkiba PTRC pasoina betting hana sanaduna match ki abiba over kuntrada wicket tare turaga run sama khumphumanga lauki masigi pakhumda match asigi ani suba betting sanakiba YUCC Kwakatilna over kuntaret ka ball mangada wicket manga khak turaga run sama khumpumapan lauduna match asi wicket ahumda mai papangamki match asi da YUCC Kwakatilgi all rounder Kadamjit na wicket amaga lunena run kutrama paloduna match asigi man of the match taki hayang sanaga da cricket tournament asigi group A gi aroba match ta Cyclone thangme panamasung Model Club Singamakhaga group B gi aroba liktana KCDO Kongpalamadi PCC mayai koibi ani lamba tamnagani mayai lambi sports academy mayang Imphal sinduna thama gi oiba residential judo coaching camp mai pang setari academy asidagi judo sanaroi E Anita Sanuna lisingani mari aduga case Tombi Devi lisingani panda Arjun award phanghibagalunna case Tombi Devi na 2008 Beijing da pangthokiba Olympic Games aduda saruyaki 2018 da pangthokiba Commonwealth Judo Championship amasung sayasi makta da pangthokiba Youth Summer Olympic ta academy asigi sanaroi TS Tababi Devi na gold amasung silver medal amamslauki academy asigi judo sanar kaya national amasung international gi thak da pangthokiba championship kaya da saruyakiba galonena Manipur Judo Association gi miyang makhada pangthokiba state level gi thak da pangthokpa judo championship punamakta academy asina team champion han oiki academy sina mamang thai kontreta gi thas gi kontre fawba sathagadaba coaching asi mai pak na nupama sama sunupi masa kaya na saruyari TS Bizoina academy asigi principal aduga sip course oina A Surjit NIS course oina A Sursandra NIS A Premlata NIS TS Athauba MPS na sanaroi coaching asina takpi tambibagi asobo thaudang lauri Marirag suba oina satarliba coaching asida mayuk nariba awa nungai amasung takpi tambibagi masak mawungsing adugi maramda coaching na wafumasi thamlakibani Chief coach amoina akoina basic su yawa adagi international level gi ngang yawa adagi middle age su yawa ngang yawa ni pulap mix up torga toba coaching ni na akoi khaitang sidai da awaba khaitang di thengnai yam chaw budin na te adu toba do oja marina coaching je makha ta na chathabani na step by step basic ki angang oja group ama middle gi adagi senior kangbu gi sumaina akoi adum awaba kaya thengnaraga ju masuguma kaya ji thengnaraga ni na chongthoroba oja sing ni na makoi akoi awaba si ka hena wa de na Anouba akhoi one coaching manung jigi oina schedule ama akhoi tawe ayuki pung tarung makhai degi horaga nipan phawba tawjare aduga nungthin gi matamdana pung 3 degi horaga manga phawba admaina tawjai aduga masi akhoi gi day by day gi oina akhoi makhal gi training morning da evening da dum tawjai morning da akhoi na angang sing da tawjari si Monday gi morning da akhoi na tawri si endurance speed and endurance tawjare aduga nungthin gi matamdana akhoi na gripping technique ana akhoi judo gi ka how to kamaina grip control tawgani hayeng mi adu kamaina grip pai gani adu kamaina mi je grip se mina paira kan akhoi kamaina release tawgani hana saibna singba competition gi norms da ikona angang sing takbi tambi Northeast States ki Khelo India Academy ki oina Manipur gi masagi sai mapan gi tarataruk fawbada laiba cyclist sing launanaba trial selection ama pangthok lagani akuba marol sports authority of India Northeast Regional Center Imphal gi khaknabi yagani haina chiroramana makhata na khangalakli Civil Action Program 2019-2020 ki manung sanna Chama Marfuti Suba Battalion BSF Kodengai na Imphal East District ki Khongman gi Social Worker Congress Club ta sana khona gi polam sing khusuna kre sana khona gi polam sing ado Chama Marfuti Suba Battalion BSF ki Commandant Nitin Gupta masung second in command Awidis Kumar na club ado gi music sing da khusuna ki bani lonena BSF ki Commandant Nitin Gupta ga club ki member singa su unaduna wari watai sanaki Arubada Marabapamana Street vendors sangi mifam ama JM Hall da pangthoknaba thaurang lingaida police ta thinglubadagi irang thokre street vendor phambi manga police personnel ahum amasung Imphal West gi assistant commissioner Asopan nangkre School gi waja sing da tare subapi atubada pidrabadi Council of Teachers Association Kotana sayasigi board amasung council na lauba class na amasung 12 ki pariksha sing boycott tawragan law thokre
Fegokta amasung amukta so college ke waja singda 7 UGC Pay and Regulation 2018 implement daw haiduna wakat mifang masung wakat kongsa sing sakri. Kumalampak Sports Complex ki main stadium na Saba Manipur ki ahanba floodlight ngasi si Minister Nongthom Ambiri na sangakre ahanba RK Joy Chandra Singh Youth League 2020 su si Minister na hongdokre. Amasung MLA Kumuksam Joy Kisan gisan ng Makhada All Manipur Football Association Amphana Sinduna tarahom direct suba Manipur State League na sidagi Kumalampak Artificial Turf Ground da sana bahokre.